Matamgi Manipuri Wari channel asibu tabiriba khwai pumnamakbu taramna okjari ngasi amuk laubirasi Aronba Khonjel manga suba tangkak. Mathangi numitni Nancy thabak thenglakani khangbanina chana thaknabasing ado fazana haptuna tholei. James Nancy na mu aya da James ngasi di nangbu yahaw yam ngalida. Tumba yadri adugini. Kaygino kanagi wakhalda tumba yadrino. Aigi nungsibabu masak khangbidabi ama leiri magi wakhaldani aina tumba yadrise. Kanano hayo ay mating pangbige. Yarani ay kona adum tapna harige masa sugang khangdabida nungsibasisu anauba mahaw amani. Ses yadi ko mi machadi masak tao haibasu yadre adudi ay su thengle chalukige ko. James Nancy su chap lepi. James na ay horel lawbala uro. Yarani da James ay adum laage yam thengbasu nate. Asi hairam laga chatkre adubu James ki thamoidadi mi paiba pakhatpana pikthanduna lehauri. Nancy su sum thorakpana hotel yorami. Lemba yam sauna hotel aduda thabak tawba mising ado manager yauna ngangduna lerami. Nancy hatu chensinduna yengi. Lemba Noi thabak asida phajana mai onjin bangam laroi harabadi hotel ase thadoktuna chatkibada akaiba karisu leite. Nancy lembagi wahaidu tabada yamna pakhatpa faurami. Lemba Nancy da yamna sauna munna yenglai. Nancy nang sida law. Nancy su kina lembagi manakta changlami. Hauji pung kya tare? Sir, pung 9 tare. Mayamado ingak ngangna Nancy da yenglaklami. Kariyaba haujikse pung 9 tare ba. Nancy magi khudang gari adu yengduna hoi hairei. Lemba nang se pung yengbasu hitrabo. Nancy lembada ngaklap yengi aduga walda theliba gari aduda mu leithoktuna yenglubada pung 8 taraga lerami. Nancy pakhatna magi phone du sat lakthoktuna mu yengi phone da su pung 8 taraga lerami. Nancy hoi mai haidabida mamai luktaduna tumina leplaga lei. Lemba Nancy da yamna sauna nganglai. Nancy nang se nasana nasabu karamba mino habise laina takcharabani. Tauri bathabak ase phagi yaba nate. Nang su kawra maline contract sign tawna kibising ada munna pahawdraba ha. Nancy kari sukumdana tumina adum leptuna lei. Lemba nang ngarang thabak loshimada aigi table dagi che khra ubra. Nancy ngayak munna khali. Kaigino mina wa hanglaga tumina khumdabida leirdo. Sir, ay sargi table makada tarambaduda phattaba che oirabai ningduna dustbin da hongdokre. Lemba Nancy gi wahaido tabada tinglaukre aduga amuk makhatana chairei. Hey, nang lari khaitaba nupi raha. Che duda kari iri kari thari haibado yengbai tabro. Nancy lembana yamna sauba mawang aduda hena kiba faurami. Sir, ay yenglukige. Lemba Noigi namana padubu karamba mino. Nanguma macha amabu matau karamna loinaribano. Nancy lembagi wahaidu henman kibana khamba yadana mitludagi pirang sintagiba khangaude. Adubu lembadi Nancy da hanna faw yenglakte. Nancy kapna lembagi rumda changduna mana langthokiba che changsing ado leibrana thiri. Manager Ibungo na ibema Nancy da ngangbiribo wahaido kitang kanmanra. Lemba Kaka moishidi luna hek tawrubada onchinduna chage hekta tawi. Manager duna amu
ꯑꯗꯨꯕꯨꯕ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯀꯀꯥ, ꯃꯁꯤ ꯉꯥꯡꯅꯕꯁꯦ ꯃꯥ ꯃꯁꯥꯅ ꯁꯤꯟꯖꯕꯅꯤ꯫ ꯅꯦꯟꯁꯤ ꯀꯞꯄꯁꯨ ꯂꯦꯞꯇꯦ ꯆꯦꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯂꯦꯝꯕꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯗꯤ ꯅꯦꯟꯁꯤꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕ ꯅꯠꯇꯦ꯫ ꯃꯦꯅꯦꯖꯔ, ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯅꯦꯟꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯒꯅꯨꯀꯣ꯫ ꯂꯦꯝꯕꯅ ꯀꯀꯥꯅ ꯅꯦꯟꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯟꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯈꯟꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯏꯕꯨꯡꯉꯣ, ꯅꯦꯟꯁꯤ ꯑꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯉꯕ꯭ꯔꯥ? ꯂꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ? ꯂꯦꯝꯕ, ꯀꯀꯥ, ꯅꯦꯟꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ, ꯃꯃꯥ ꯃꯄꯥ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏ꯫ ꯑꯩꯒꯤ ꯃꯔꯨꯞ ꯔꯥꯖꯦꯅ ꯅꯦꯟꯁꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯆꯥ ꯁꯛꯅ ꯌꯣꯛꯇꯨꯅ ꯊꯝꯂꯛꯈꯤꯕꯅꯦꯅ ꯍꯥꯏ꯫ ꯂꯦꯝꯕ ꯃꯦꯅꯦꯖꯔꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯃꯥ ꯕꯕꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯧꯕ ꯐꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯂꯦꯝꯕ, ꯀꯀꯥ, ꯑꯁ, ꯑꯩꯒꯤ ꯆꯤꯟꯁꯦ꯫ ꯃꯦꯅꯦꯖꯔꯗꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕ ꯅꯦꯟꯁꯤꯗ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯅꯦꯟꯁꯤꯅ ꯊꯕꯛ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯂꯦꯝꯕ ꯃꯥꯒꯤ ꯇꯦꯕꯜꯗ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩ꯫ ꯅꯦꯟꯁꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯈꯩ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯔꯨꯝꯁꯤꯡ ꯑꯗꯨ ꯁꯦꯡꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕ ꯅꯦꯟꯁꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯦꯟꯁꯤꯒꯤ ꯃꯣꯡ ꯍꯥꯗ꯭ꯔꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯅꯦꯟꯁꯤ: ꯁꯔ, ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯖꯔꯛꯀꯦ꯫ ꯂꯦꯝꯕ ꯅꯦꯟꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯁꯔ. ꯂꯦꯝꯕ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯍꯣꯏ, ꯆꯪꯉꯣ꯫ ꯅꯦꯟꯁꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯀꯥꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯤ꯫ ꯂꯦꯝꯕꯁꯨ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯦꯟꯁꯤ ꯂꯦꯝꯕꯒꯤ ꯀꯥꯗꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ꯫ ꯂꯦꯝꯕ ꯅꯦꯟꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯃꯣꯏꯗ ꯄꯥꯟꯈꯤ꯫ ꯅꯦꯟꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯦꯝꯕ: ꯅꯦꯟꯁꯤ. ꯅꯦꯟꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯁꯨ ꯅꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌా ꯑꯃ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗꯗꯨꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ꯫ ꯅꯦꯟꯁꯤ ꯂꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯍꯥꯏꯔꯛꯏ꯫ ꯁꯔ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦ꯫ ꯁꯔꯅ ꯆꯩꯔꯤꯕꯗꯣ ꯆꯩꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯃꯆꯥ ꯑꯩꯕꯨ ꯃꯍꯩ ꯃꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯑꯃ ꯑꯣꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯦ ꯀꯩꯁꯨ ꯂꯦꯜꯂꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯁꯔ ꯍꯣꯏꯗꯤ ꯂꯥꯏꯕꯛ ꯐꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯄꯨꯝꯅꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏ꯫ ꯁꯔ, ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ꯫ ꯅꯦꯟꯁꯤ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯦꯝꯕ ꯈꯪꯍꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯅꯦꯟꯁꯤꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ꯫ ꯅꯦꯟꯁꯤ ꯂꯦꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯊꯟꯇ ꯉꯛꯆꯥꯅꯩ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯅꯦꯟꯁꯤ? ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯁꯔ, ꯑꯩ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯦꯝꯕ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ꯫ ꯃꯈꯥꯗ ꯌꯦꯡꯂꯨꯕꯗ ꯅꯦꯟꯁꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯈꯨꯠꯇꯣ ꯐꯠ ꯊꯥꯗꯣꯛꯏ
ꯑꯗꯨꯒ ꯆꯤꯌꯔꯗꯨꯗ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ꯫ ꯅꯦꯟꯁꯤ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯕ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯦꯟꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯁ, ꯊꯤꯅꯁꯨ ꯉꯥꯡꯕꯤꯔꯒ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯖꯦꯝꯁ ꯃꯝꯁꯤꯜꯂꯛꯂꯕꯗ ꯃꯌꯨꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯦꯟꯁꯤꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯍꯦꯛ ꯉꯝꯗꯦ, ꯃꯔꯝ ꯂꯩꯇꯕꯅꯤꯅ꯫ ꯖꯦꯝꯁ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯤ꯫ ꯏꯃꯥ, ꯑꯩ ꯉꯥꯟꯕ ꯍꯣꯏ ꯐꯥꯎꯇꯪ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯥꯅ ꯑꯩꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛꯇꯣ ꯋꯥꯏꯈꯤꯕꯅꯤ꯫ ꯉꯁꯤ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦꯅ ꯍꯥꯏ꯫ ꯍꯌꯦꯡ ꯄꯤꯈꯠꯀꯗꯕꯅꯤ꯫ ꯏꯕꯦꯆꯥ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯅꯦ꯫ ꯖꯦꯝꯁꯅ ꯑꯃꯨꯛ, ꯏꯃꯥ, ꯁꯤꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯖꯦꯝꯁ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯦꯝꯕꯅ ꯅꯦꯟꯁꯤꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯕ ꯍꯧꯏ꯫ ꯅꯦꯟꯁꯤ: ꯁꯥꯔ, ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯃꯤꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯂꯦꯝꯕ: ꯄꯨꯡ ꯇꯥꯔꯕꯣ? ꯍꯣꯏ ꯇꯥꯔꯦ ꯁꯥꯔ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯕꯨ ꯅꯊꯟꯇ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯁꯥꯔ, ꯀꯩꯁꯨ ꯈꯟꯗꯦꯗ, ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯤꯁꯤꯗꯤ꯫ ꯂꯦꯝꯕ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ꯫ ꯅꯦꯟꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ꯫ ꯖꯦꯝꯁ ꯑꯃꯝꯕ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯅꯦꯟꯁꯤꯕꯨ ꯉꯥꯏꯖꯔꯤ꯫ ꯅꯦꯟꯁꯤꯅ ꯒꯥꯔꯤ ꯍꯦꯛ ꯊꯧꯔꯛꯄꯒ ꯖꯦꯝꯁꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇꯨꯅ ꯅꯦꯟꯁꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯦꯟꯁꯤ! ꯅꯦꯟꯁꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯅꯤꯡꯗ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯖꯦꯝꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯥ, ꯗꯥ ꯖꯦꯝꯁ, ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ꯫ ꯏꯁ, ꯌꯥꯝ ꯆꯥꯛꯆꯩꯀꯣ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯉꯥꯟꯕ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ, ꯑꯩꯒꯤ ꯅꯣꯠꯕꯨꯛ ꯂꯧꯔꯨꯕꯅꯤ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ꯫ ꯑꯅꯤ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯒꯥꯔꯤ ꯊꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯖꯦꯝꯁ: ꯅꯦꯟꯁꯤ, ꯇꯨ, ꯑꯥꯗ ꯇꯤ ꯁ꯭ꯇꯣꯜ ꯑꯃ ꯂꯩꯔꯤꯁꯦ, ꯎꯕ꯭ꯔꯥ? ꯀꯩꯗꯧꯔꯒꯦ? ꯒꯥꯔꯤꯗꯣ ꯑꯁꯤꯗ ꯊꯧꯖꯜꯂꯨ꯫ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯇ ꯊꯧꯁꯦ, ꯑꯩ ꯄꯨꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯂꯥꯞꯇꯛꯅ ꯅꯦꯟꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯖꯦꯝꯁꯀ ꯃꯈꯣꯏ ꯑꯅꯤꯅ ꯇꯤ ꯁ꯭ꯇꯣꯜꯗ ꯆꯪꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯅꯦꯟꯁꯤ ꯑꯃꯗꯤ ꯖꯦꯝꯁꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯕ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ, ꯃꯅꯥꯛꯇ ꯍꯧꯕ ꯎꯔꯤ ꯅꯠꯇꯕꯅꯤꯅ꯫ ꯂꯦꯝꯕ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯤ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ? ꯅꯪꯕꯨ ꯑꯩꯒꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯞꯅ ꯇꯞꯅ ꯅꯪꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝꯅ ꯇꯧꯔꯛꯂꯤꯕ꯫ ꯑꯉꯧꯕꯤ: ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯂꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯏꯃꯥ ꯑꯗꯨꯝ ꯆꯥꯕꯤꯔꯨꯔꯣ꯫ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯀꯩꯁꯨ ꯆꯥꯗꯦ, ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯊꯤꯔꯒ ꯊꯅꯝꯂꯒꯦꯀꯣ꯫ ꯂꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤꯗ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩ꯫ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯉꯁꯥꯏ ꯃꯥꯅ ꯅꯦꯟꯁꯤꯗ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯤ꯫ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯗꯨꯗ ꯑꯩꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯤꯕ? ꯑꯩꯕꯨ ꯊꯃꯣꯏ ꯀꯟꯕ ꯃꯤ ꯍꯥꯏꯕꯗꯨ ꯇꯥꯔꯕ꯭ꯔꯅꯦ? ꯂꯦꯝꯕ ꯃꯁꯥ ꯑꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯉꯁꯥꯏ ꯖꯦꯝꯁ ꯑꯃꯗꯤ ꯅꯦꯟꯁꯤꯅ ꯆꯥ ꯊꯛꯍꯧꯕ ꯇꯤ ꯁ꯭ꯇꯣꯜ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯂꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯗꯨꯅ ꯐꯝꯂꯤ꯫ ꯁꯣꯝꯗꯅ ꯖꯦꯝꯁ ꯑꯃꯗꯤ ꯅꯦꯟꯁꯤ ꯌꯨꯝ ꯌꯧꯔꯦ꯫ ꯖꯦꯝꯁ: ꯅꯦꯟꯁꯤ! ꯍꯥꯎ? ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ ꯗꯥ ꯖꯦꯝꯁ, ꯀꯩ ꯋꯥꯅꯣ? ꯌꯥꯔꯅꯤꯗ, ꯀꯣꯟꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ, ꯑꯩ ꯆꯪꯂꯒꯦ꯫
ꯖꯦꯝꯁꯀꯤ ꯋꯥꯈꯜꯗ ꯄꯨꯛ ꯐꯠꯇꯕ ꯅꯠꯇꯦ, ꯑꯩꯒꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯖꯦꯝꯁ ꯆꯪꯈ꯭ꯔꯤꯕ ꯅꯦꯟꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯆꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯍꯥꯏ ꯏꯕꯨꯡꯉꯣ! ꯖꯦꯝꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯏꯃꯥ, ꯃꯤꯍꯨꯜꯒꯁꯦ ꯑꯥ ꯌꯧꯋꯦ꯫ ꯅꯪꯗꯤ ꯑꯃꯝꯕꯁꯤꯗ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯅꯣꯛꯂꯤꯕ? ꯑꯩꯈꯣꯏ ꯏꯃꯥ ꯑꯁꯤꯗꯤ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯅꯠꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯝꯁ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯦꯆꯥ, ꯃꯥꯒꯤꯁꯦ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯅꯦꯟꯁꯤ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯗꯥ ꯖꯦꯝꯁ, ꯇꯥꯕ꯭ꯔꯣ? ꯇꯥꯔꯦ ꯇꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯍꯩꯃꯥ, ꯗꯥ ꯖꯦꯝꯁ, ꯅꯪ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣꯗꯅ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯁꯠ ꯂꯥꯛꯎꯀꯣ, ꯌꯥꯝ ꯀꯨꯏꯅꯒ ꯉꯥꯏꯍꯟꯒꯅꯨ꯫ ꯍꯣꯏꯕ, ꯂꯥꯛꯑꯒꯦꯕ꯫ ꯅꯦꯟꯁꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯝꯁꯅ ꯈꯣꯏ ꯁꯥꯏꯁꯦ ꯀꯌꯥꯗ ꯐꯔꯤꯕꯅꯣ ꯌꯦꯡꯉꯣ, ꯃꯥꯒꯤ ꯅꯨꯄꯥꯗꯒ ꯆꯥꯛ ꯆꯥꯔꯁꯦ ꯀꯥꯏꯅ ꯀꯧꯕ ꯂꯥꯛꯂꯤꯁꯦ꯫ ꯖꯦꯝꯁ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯔꯥꯖꯦꯟ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯕꯨ ꯀꯩꯗꯧꯗꯅ ꯂꯩꯒꯦ ꯍꯥ? ꯅꯪꯅ ꯆꯥꯎꯅꯤꯡꯕꯁꯤꯗꯤ ꯏꯕꯣ, ꯏꯄꯥ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ꯫ ꯅꯦꯟꯁꯤ, ꯗꯥ ꯖꯦꯝꯁ, ꯆꯥꯛꯁꯤꯗ ꯂꯩꯔꯦ꯫ ꯖꯦꯝꯁ ꯃꯄꯥ ꯌꯥꯎꯕꯅꯤꯅ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯦ꯫ ꯔꯥꯖꯦꯟꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛꯀꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯕꯕꯥ, ꯑꯗꯨꯝ ꯌꯥꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦꯀꯣ꯫ ꯍꯟꯗꯛꯇꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ, ꯏꯄꯥꯒꯤ ꯋꯥꯗꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯅꯦꯟꯁꯤ, ꯀꯀꯥ, ꯂꯝ ꯈꯔ ꯍꯦꯜꯂꯕꯅꯤ ꯑꯩꯈꯣꯏ ꯗꯥ ꯖꯦꯝꯁꯁꯦ꯫ ꯖꯦꯝꯁ ꯅꯦꯟꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯦꯟꯁꯤꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯅꯦꯟꯁꯤ ꯖꯦꯝꯁꯇ ꯃꯤꯠꯆꯤ ꯈꯞꯆꯜꯂꯤ꯫ ꯖꯦꯝꯁꯇꯤ ꯉꯥꯎꯔꯒ ꯇꯥꯒꯦ ꯇꯧꯏ꯫ ꯔꯥꯖꯦꯟ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯖꯦꯝꯁ ꯍꯧꯒꯠꯇꯨꯅ ꯅꯦꯟꯁꯤꯒꯤ ꯃꯅꯥꯗꯨ ꯂꯩꯊꯠꯂꯤ꯫ ꯏꯕꯦꯆꯥ, ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯆꯟꯅꯨꯄꯤꯗꯨꯗ? ꯁꯣꯛꯄ ꯇꯥꯔꯦꯅꯦ꯫ ꯃꯥꯅ ꯄꯥꯕꯨꯡꯗ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯁꯤꯜꯂꯤꯅꯤ꯫ ꯗꯥ ꯖꯦꯝꯁ, ꯑꯩ ꯂꯥꯟꯖꯔꯦꯕꯁꯦ, ꯊꯥꯗꯣꯛꯑꯣꯕ, ꯅꯥꯏ ꯍꯥꯏꯕꯅꯤ꯫ ꯖꯦꯝꯁ ꯅꯦꯟꯁꯤꯅ ꯅꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯏꯍꯥꯛ ꯅꯦꯟꯁꯤꯗ ꯌꯦꯡꯂꯨꯏ꯫ ꯅꯦꯟꯁꯤ, ꯃꯁꯤ ꯄꯨꯛꯐꯠꯇꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯖꯦꯝꯁꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯦꯟꯁꯤ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯆꯠꯂꯤ꯫ ꯀꯩꯗꯧꯔꯒꯦ ꯗꯥ ꯖꯦꯝꯁ? ꯖꯦꯝꯁꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯝꯁꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯦꯟꯁꯤ ꯅꯣꯛꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯁꯔ ꯂꯦꯝꯕꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯁꯥꯎꯔꯤꯕ? ꯑꯩꯕꯨ ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ? ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯅꯦꯟꯁꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯥꯜ ꯑꯃ ꯐꯥꯎꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯦꯟꯁꯤꯅ ꯌꯦꯡꯂꯨꯕꯗ ꯊꯥꯖ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯦꯟꯁꯤ, ꯍꯦ ꯏꯇꯥ ꯊꯥꯖ, ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯉꯥꯜꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯎꯔꯕꯗꯤ ꯑꯃꯨꯛꯇꯗꯤ ꯇꯝꯕꯤꯌꯨꯀꯣ, ꯑꯩꯒꯤ ꯏꯅꯥꯎꯗ ꯏꯆꯦꯅ ꯏꯅꯥꯎꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯑꯗꯣ ꯂꯦꯝꯕ ꯑꯃꯗꯤ ꯖꯦꯝꯁꯁꯨ ꯇꯨꯝꯕ ꯌꯥꯅꯔꯝꯗꯦ꯫ ꯅꯣꯡꯗꯣꯜꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯦꯟꯁꯤꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯦꯟꯁꯤ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯖꯥꯠꯂ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯆꯩ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯥꯏꯌꯣ, ꯑꯃꯝꯕꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯖꯦꯝꯁ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ, ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ꯫ ꯅꯦꯟꯁꯤꯅ ꯑꯃꯨꯛꯀꯁꯨ,
Masi khumdene khangnidana nang. Nancy makutta pairiba chai aduna James ta kange tawbaga James mamai fat leithorei. He kaino ne pani ne nangbo. Nancy mami lauthorei chai dusu makutta paiduna fibam semlaga leplaga lei. Nancy kaino ai huran banati. Nancy makuttagi chai adu makhada fathadaraga. Da James nangdi sida kaidoriba. Athengba hinga sida phajagraba thaja se yengningdaba kana lerangani. Nangdi hauju foktumdradi kaidore. Aisu thaja se yenglambani. Sumangda nupa ama leplaga leibaduda huran boy rajala khalaga kumtharakpani. Aduga da James oraga lerambai wani. James Nancy gi cham jabo hayaduda nokjai amuksu khali magi nusiba ase phongdok lasira haiduna adubu amuksu masada ki ba faurami. Nancy da James adudi ai changlage ko asi hairam laga mamai leitokduna hek chatke tawbaga khongfam soibadagi tuge tawi. James na changsinduna Nancy bu ngakpirami. Ani do ngahak michanaraga lei. James Nancy da muna yengduna lei. Ingna thokliba thaja magi mangala duda Nancy gi ingna fazarabi saktamadu ubada ngauridaba kanasu leiroi. Nancy na kaurei. Da James. James di khumlakte. Da James ai changlage. James Nancy bu thadokte adum yengduna lei. Nancy phagi ta thorei. Da James ai ne inamadu natiye. James Nancy gi wahe aduda gyan fatlai aduga Nancy da kolamba makutu tapna thadoi. Nancy nofe tawraga magi kada chensinkre. James su nofe tawduna lehawi. Somdana lembasu ngasai mana Nancy da ngangkiba wahai singado mathanta ningsingduna thamoida tana thinbagum anaba fauraki. Icham jamna leijabi maboina asuki matik lanu khaluribase karigino aduga aina mabu adum ningsinglibasina karigi. Lemba thajagi maithong adu yengna magi thamoida wahang kaya hangjari asumna ahinga do hawkre. Mathangi numitni Nancy bathroom dagi iruzaruraga tholakpadani James amadi lehaw phamduna leirami. Lehaw ngarang yum masida huranba ama change hai chumbro. Nancy yamna ngakna James te yengi. James Nancy da noksili. Nancy abo adudi da. Nancy na haiba loidringai James na abo huranbada adum chenkre hai. Nancy su bhap taki. Hoy abo adum chenkre. Nancy James da mamit faini yenglamlaga magi kada changkre. Leihaw adubu mi shinaroidra haibanida. James kaisu khaluno ai leishidi abo. James na amu mathanta khanjai. Abo huranbado ainine nangi nasu nupi Nancy se nangi asengba nasu ohelage khanbadagi huranbagi mingthol fangdini. Nancy thabak chatnaba haiduna loisilaga tholai. Leihaw chatkadawrabo nangbo. Hoy bobo. Oh phajana cheksina chaluko matam se yamna phatre. Hoy bo aduri chaluki ko. Nancy gari do thakdoktuna tholai. James su gate lepsinduna lei. Nancy gari gi horn do hanjin khonglami adubu James ti tasinade noktuna dum leplaga lei. Nancy yamna sauna gari dagi kumtharaga kainu da James ngawrabo nangbo sirage hairo handose. James wakhalda hoi bema sirasu nasunglangi sijarage. Mina hairaga noktanaga sulaine.
ꯅꯦꯟꯁꯤ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯗꯨꯅ ꯃꯇꯥꯏ ꯑꯃꯗ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯖꯦꯝꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯦꯟꯁꯤꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯦꯟꯁꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯆꯠꯂꯤ꯫ ꯃꯅꯤꯡꯗꯒꯤ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃꯅ ꯅꯦꯟꯁꯤꯕꯨ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯅꯦꯟꯁꯤꯒꯤ ꯒꯥꯔꯤꯗꯨꯒ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯥ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯅ ꯏ ꯃꯔꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯥꯀꯜꯗ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯅꯦꯟꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯦꯟꯁꯤꯒꯤ ꯐꯣꯟ ꯂꯧꯔꯒ ꯀꯟꯇꯦꯛꯇ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯖꯦꯝꯁ ꯍꯥꯏꯅ ꯊꯥꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯖꯦꯝꯁ ꯀꯣꯂꯦꯖ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯅꯦꯟꯁꯤꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯖꯦꯝꯁꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯍꯜꯂꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯜꯂꯣ, ꯁꯤꯕꯨ ꯖꯦꯝꯁ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯖꯦꯝꯁ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯍꯣꯏ, ꯃꯥꯅꯦ꯫ ꯐꯣꯟꯁꯦ ꯄꯥꯏꯔꯤꯕ ꯏꯕꯦꯝꯃꯗꯣ ꯉꯁꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯄꯨꯈꯠꯂꯒ ꯂꯩꯔꯦ꯫ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯣꯛꯄꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯅ ꯂꯩꯔꯦ꯫ ꯖꯦꯝꯁ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯅꯥꯝꯇꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤꯗ ꯃꯆꯤꯟꯗ ꯅꯦꯟꯁꯤꯕꯨ ꯁꯣꯟꯗꯨꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯠꯇꯨ ꯀꯟꯅ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯅꯦꯟꯁꯤ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯂꯥꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯁꯣꯝꯗ ꯂꯦꯝꯕ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯅꯦꯟꯁꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯄꯨꯡ ꯇꯥꯔ ꯐꯥꯎꯕꯗ ꯅꯦꯟꯁꯤ ꯂꯥꯛꯂꯝꯗꯦ꯫ ꯂꯦꯝꯕ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯖꯦꯝꯁ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯅꯦꯟꯁꯤꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯜꯂꯣ꯫ ꯖꯦꯝꯁꯅ ꯑꯃꯨꯛ ꯅꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯗꯨꯗ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯖꯦꯝꯁ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯇꯝꯅ ꯊꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯀꯗꯥꯏꯅꯣ ꯑꯁꯣꯛꯄꯗꯨꯗꯤ? ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯁꯣꯛꯄ ꯏꯃꯨꯡꯒꯤ ꯃꯤ ꯌꯧꯔꯛꯂꯕꯣ? ꯖꯦꯝꯁ ꯑꯩꯅꯦ꯫ ꯑꯁꯣꯛꯄꯁꯦ ꯐꯤꯕꯝ ꯈꯔ ꯂꯨꯅ ꯂꯩꯔꯤ꯫ ꯏꯁꯨ ꯀꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯌꯥꯔꯒꯗꯤ ꯏ ꯊꯧꯔꯥꯡ ꯇꯧꯕꯤꯌꯣ꯫ ꯖꯦꯝꯁ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯊꯣꯡꯒꯤ ꯃꯤꯡꯁꯦꯜꯗꯨꯗꯒꯤ ꯅꯦꯟꯁꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯌꯨꯝꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯗꯥꯏꯅꯦ? ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ? ꯅꯪꯒ ꯑꯩꯒ ꯏ ꯆꯥꯅꯕꯁꯨ ꯅꯠꯇꯦ꯫ ꯅꯦꯟꯁꯤꯗꯤ ꯕꯦꯠꯇꯨꯗ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯂꯦꯝꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ ꯅꯦꯟꯁꯤ ꯂꯥꯛꯇꯕ ꯑꯗꯨꯗ꯫ ꯂꯦꯝꯕ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯔꯣꯁ: ꯁꯥꯔ, ꯉꯔꯥꯡꯒꯤ ꯁꯥꯔꯅ ꯑꯣꯔꯗꯔ ꯇꯧ ꯍꯥꯏꯕ ꯄꯣꯠꯇꯣ ꯇꯧꯈ꯭ꯔꯕꯅꯤ꯫ ꯂꯦꯝꯕ: ꯌꯥꯔꯦ ꯆꯠꯂꯣ꯫ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯊꯥꯖꯤꯜꯂꯛꯀꯅꯨ꯫ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯍꯣꯏ ꯁꯥꯔ꯫ ꯁꯣꯝꯗꯅ ꯖꯦꯝꯁ ꯃꯃꯥ ꯃꯄꯥ ꯃꯕꯣꯛ ꯂꯣꯏꯅꯃꯛ ꯂꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯦꯟꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯒꯗꯧꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ, ꯏ ꯆꯥꯟꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯗꯣꯛꯇꯔ: ꯅꯣꯏꯅ ꯍꯧꯖꯤꯛꯃꯛ ꯏ ꯄꯤꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯁꯣꯛꯄꯁꯤꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯖꯦꯝꯁ: ꯗꯣꯛꯇꯔ, ꯑꯗꯨꯇꯗꯤ ꯍꯥꯏꯕꯤꯅꯨ꯫ ꯑꯩ ꯏꯗꯣ ꯊꯧꯔꯥꯡ ꯇꯧꯖꯒꯦ꯫ ꯍꯣꯏ, ꯍꯧꯖꯤꯛꯃꯛ ꯇꯧꯔꯣ꯫ ꯖꯦꯝꯁ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯅ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕ ꯅꯦꯟꯁꯤꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯉꯥꯟꯕꯗ ꯀꯣꯜ ꯇꯧꯏ꯫ ꯂꯥꯏꯕꯛ ꯐꯕꯅ ꯉꯥꯟꯕ, ꯂꯤꯂꯤ, ꯅꯤꯡꯊꯦꯝ, ꯁꯣꯐꯤꯌꯥ, ꯒ꯭ꯔꯦꯁ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ: ꯍꯜꯂꯣ ꯖꯦꯝꯁ, ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯁꯠ ꯂꯥꯛꯑꯣ꯫ ꯖꯦꯝꯁꯅ ꯑꯃꯨꯛ ꯚꯥꯏ, ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯒꯦꯔꯥ? ꯑꯦ, ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯦꯟꯁꯤꯗꯣ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯉꯥꯟꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯌꯥꯝꯅ ꯉꯛꯅ ꯇꯥꯔꯝꯃꯤ꯫ ꯂꯤꯂꯤ: ꯀꯩꯗꯧꯔꯒꯦꯗ ꯉꯥꯟꯕ? ꯉꯥꯟꯕꯅ ꯅꯍꯥꯟꯁꯤꯗ ꯏꯁꯩ ꯁꯛꯂꯝꯕ ꯅꯦꯟꯁꯤꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯂꯩꯔꯦ, ꯀꯣꯃꯥꯗ ꯂꯩꯔꯦꯅ ꯍꯥꯏ꯫
ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯃꯥꯒ ꯆꯥꯅꯕ ꯏ ꯄꯤꯕꯤꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯅ ꯍꯥꯏ꯫ ꯂꯤꯂꯤ ꯅꯦꯟꯁꯤ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯆꯦ ꯅꯦꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯗꯅ꯫ ꯒ꯭ꯔꯦꯁꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯆꯦꯗꯣ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯨꯔꯁꯤ꯫ ꯖꯦꯝꯁ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ: ꯖꯦꯝꯁ, ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯚꯥꯏ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯏꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯇꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯣ? A ꯄꯣꯖꯤꯇꯤꯚꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯆꯥꯟꯅꯗ꯭ꯔꯦ, ꯑꯗꯨꯕꯨ ꯂꯤꯂꯤꯒꯤꯗꯤ ꯆꯥꯟꯅꯔꯝꯃꯤ꯫ ꯂꯤꯂꯤ ꯃꯤꯡꯁꯨ ꯃꯥꯟꯅꯕ ꯏꯁꯨ ꯃꯥꯒ ꯃꯥꯟꯅꯕ ꯑꯗꯨꯗ ꯍꯦꯟꯅ ꯆꯤꯡꯅꯔꯛꯈꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯗꯥ ꯖꯦꯝꯁ, ꯑꯩꯒ ꯆꯥꯟꯅꯩꯌꯦ, ꯑꯩ ꯄꯤꯒꯦ꯫ ꯖꯦꯝꯁ ꯂꯤꯂꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯖꯦꯝꯁ ꯂꯤꯂꯤꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯠꯂꯛꯏ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ꯫ ꯗꯣꯛꯇꯔ, ꯏ ꯀꯥꯞꯅꯕ ꯔꯦꯗꯤ ꯇꯧꯕꯤꯔꯣ꯫ ꯃꯤꯗꯨꯗꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ? ꯂꯤꯂꯤ: ꯗꯣꯛꯇꯔ, ꯑꯩꯅꯦ꯫ ꯑꯗꯣ ꯗꯣꯛꯇꯔ, ꯏ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯁꯣꯛꯄꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯌꯥꯒꯗ꯭ꯔꯥ? ꯌꯦꯡꯉꯣ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯂꯤꯂꯤ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯂꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯅꯦꯟꯁꯤꯕꯨ ꯎꯕꯗ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯦꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯏꯆꯦ꯫ ꯂꯤꯂꯤ ꯀꯞꯅ ꯀꯞꯅ ꯅꯦꯟꯁꯤꯒꯤ ꯈꯖꯥꯏꯗ ꯆꯨꯞꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ: ꯔꯦꯗꯤ ꯑꯣꯏꯔꯕꯣ? ꯍꯣꯏ ꯗꯣꯛꯇꯔ꯫ ꯖꯦꯝꯁ: ꯂꯤꯂꯤ, ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯗꯥ ꯖꯦꯝꯁ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯣ꯫ ꯑꯁꯨꯝꯅ ꯂꯤꯂꯤ ꯏ ꯄꯤꯕ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯂꯤꯂꯤꯒꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯁꯨ ꯅꯦꯟꯁꯤ ꯂꯥꯛꯇꯕ ꯑꯗꯨꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯦꯟꯁꯤꯗ ꯀꯣꯜ ꯇꯧꯕꯗꯁꯨ ꯑꯣꯐ ꯍꯥꯏꯔꯛꯏ꯫ ꯍꯣꯇꯦꯜꯗꯨꯗ ꯊꯕꯛ ꯇꯧꯕ ꯑꯃꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯦꯟꯁꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯇꯨꯒꯤ ꯃꯇꯥꯡꯗ ꯇꯝꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯂꯦꯝꯕ: ꯅꯣꯏ ꯀꯅꯥ ꯀꯅꯥ ꯅꯦꯟꯁꯤꯒꯤ ꯅꯝꯕꯔ ꯌꯥꯎꯏ? ꯁꯨꯅꯤꯜ: ꯁꯔ, ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦꯕ꯫ ꯀꯩꯅꯣ, ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯁꯔ, ꯅꯦꯟꯁꯤꯗꯣ ꯉꯁꯥꯏ ꯀꯩꯗꯧꯔꯕ? ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯐꯖꯅꯗꯤ ꯎꯍꯧꯗꯦ, ꯂꯥꯞꯅ ꯎꯕꯅꯤ꯫ ꯅꯦꯟꯁꯤ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯁꯨꯅꯤꯜ? ꯑꯁꯦꯡꯕꯅꯤ ꯁꯔ, ꯃꯤꯅ ꯍꯥꯏꯅꯕꯗ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯄꯨꯈꯠꯂꯣ ꯍꯥꯏꯅ ꯍꯥꯏꯅꯧꯏ꯫ ꯑꯩꯁꯨ ꯊꯕꯛ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯂꯦꯝꯕꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯖꯦꯝꯁ ꯂꯩꯔꯝꯕ ꯑꯗꯨ ꯎꯈꯤ꯫ ꯂꯦꯝꯕ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯦꯟꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ? ꯖꯦꯝꯁ ꯉꯥꯏꯍꯥꯛ ꯂꯦꯝꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝꯗꯒꯤ ꯂꯥꯛꯄꯅꯤ, ꯃꯣꯏꯒꯤ ꯁꯔꯅꯤ꯫ ꯖꯦꯝꯁꯀꯤ ꯋꯥꯈꯜꯗ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯂꯦꯝꯕꯅ ꯑꯃꯨꯛ ꯀꯗꯥꯏꯅꯣ ꯅꯦꯟꯁꯤꯕꯣ? ꯖꯦꯝꯁ: ꯃꯍꯥꯛ ꯍꯧꯖꯤꯛ ꯎꯅꯕ ꯌꯥꯈꯤꯔꯣꯏ꯫ ꯂꯦꯝꯕꯅ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯣꯃꯥꯗ ꯂꯩꯈ꯭ꯔꯦ꯫ ꯖꯦꯝꯁꯀꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯂꯦꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯦꯝꯕ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯊꯣꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯅꯦꯟꯁꯤ ꯕꯦꯠꯇ ꯍꯤꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯛꯈꯤ꯫ ꯂꯦꯝꯕ ꯃꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯋꯥꯈꯤ꯫ ꯃꯍꯥꯛꯅ ꯅꯦꯟꯁꯤꯗ ꯉꯥꯡꯈꯤꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯄꯤ ꯑꯗꯨ ꯃꯤ ꯎꯈꯤꯅꯤ ꯈꯟꯅ ꯂꯣꯠꯅ ꯇꯩꯊꯣꯛꯆꯩ꯫ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯅ ꯃꯊꯟꯇ ꯍꯥꯏꯖꯩ: ꯅꯦꯟꯁꯤ, ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯣꯕ꯫ ꯑꯩ ꯅꯪꯒꯤ ꯅꯥꯀꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯖꯦꯝꯁ ꯂꯦꯝꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ: ꯁꯔ,
ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯅꯤ ꯗꯣꯛꯇꯔꯅ꯫ ꯂꯦꯝꯕ ꯖꯦꯝꯁꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯗꯦ ꯅꯦꯟꯁꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯂꯤꯂꯤꯁꯨ ꯏ ꯄꯤꯕ ꯂꯣꯏꯔꯦ ꯕꯦꯠꯇ ꯍꯤꯞꯅ ꯍꯤꯞꯅ ꯃꯆꯦ ꯅꯦꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯆꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡꯅꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯅꯔꯁ ꯑꯃ ꯆꯪꯂꯛꯑꯒ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯂꯤꯂꯤ ꯁꯤꯁꯇꯔ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯂꯤꯂꯤꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯂꯩꯗꯨꯅ ꯂꯥꯛꯏ꯫ ꯈꯔ ꯐꯔꯕꯣ? ꯑꯩꯗꯤ ꯅꯥꯁꯨ ꯅꯥꯗꯅ꯫ ꯅꯤꯡꯊꯦꯝꯅ ꯁꯦ ꯉꯥꯏꯍꯥꯛ ꯍꯤꯞꯈꯣ ꯑꯩ ꯆꯥꯅꯕꯁꯤꯡꯁꯦ ꯁꯦꯝꯂꯛꯀꯦ ꯁꯤ ꯍꯥꯟꯅ ꯆꯥꯈꯣ ꯑꯗꯨꯒ ꯐꯖꯅ ꯄꯣꯊꯥꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯛꯆꯥꯡ ꯑꯗꯣ ꯌꯥꯝꯅ ꯁꯣꯛꯀꯅꯤ꯫ ꯂꯤꯂꯤ ꯗꯥ ꯅꯤꯡꯊꯦꯝ ꯌꯥꯔꯅꯤꯕ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯦ ꯌꯥꯗꯦ ꯁꯤ ꯈꯔ ꯆꯥꯁꯤꯟꯁꯦ ꯑꯩ ꯏꯟꯕꯤꯔꯛꯀꯦꯀꯣ꯫ ꯂꯤꯂꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯤꯠ ꯆꯥꯅꯩ꯫